Imphal District ki manung sanna lamla ASC sabung khokhuno yangang popi santi khongpal thamna popi MD sana sabina singbam ham singda ko ki militant singna namidang pung nipan mininipu mga muk chatpa matam aduai ki ogduna bom yauna kanombo na Landarak-Khre ko ki militant singna nauna bom amadi nongmai kapsil laktra maitei tapa mafam singda Landarak-pa na minini susilakle ko ki militant singna chingthakta bunker sajinduna makoina landaningo matamda hektamak landaduna leiri Kuki Militant sin Landarak-pa atuda mapamatu talaibe state forcing amasung kuki ngaliba kul ngaliba kunjasing nasu handra nongmai round kya kap ki debu hazuk phawda misi mina yapi phaw leitri amarom da mapam sing asita lairiba central forcing na kuki militant sing na nongmai hek kaplak paga siren khongduna lambi de Casper thauduna Casper koithok thoba amasung maitei sing lambi de satok sin tawba thingbana makhoi mathau oidana lairi Haukiba 2023 ki May 3 dagi hauduna chatarliba kangluk irang asida kuki militant sina singi mafum kaya da bunker kaya sajinba amasung temporary camp kaya sajinduna lairi kuki militant sina temporary camp kaya sajinduna lairi basi assembly constituency asigi MLA se minister amasung mari lainaba kaya da hairab ki militant sina lairi mafam sing asidagi tan thokpiraga state force amasung central forcing thambiu haina taksinduna lakhibani